Assembly mifam mangoi na Chief Minister na lusingba team na Home Minister unarure. Phibam amatada Manipur gi ngamkhai ka heloi hairakle. Kokomi gi mihut sing na Home Minister amasung Ministry asige official singa unakre. Union Home Minister Amit Shah na Manipur da separate administration pibagi wapam leiti haina phongdorokle. Warol tariat yauba memorandum pisin kre Kokomi gi maikai dagi pukhatki ba wapam sing haksin lauke. Governor Anusuya weekend na mamay thangda tha asigi kunmathoi da tarani thoi suba Manipur Legislative Assembly ge mari suba mifam tha asigi kunmapan da pangthokna ba saman tawkhraba matung mifam asi pangthokadaba numit mangani khakta ngaisilaklaba matamda ngahan Union Home Minister Amit Shah na kaurakpadage Chief Minister N Biren na lusingba minister sing amasung BJP Manipur Pradesh ki President Sarda yauba mihut kangbu amana charter flight amada satuna ngahan mag-unakre charter flight adu ngahan ayuk pung mapan tarak bada mihut sing asi puraga Imphal Airport thadokibane aduga ngarang no ngalamdai pung ahum tarak bada amuka na charter flight adu na mihut sing asi bu purakibane khongchet asigi matangda pausi asina thajaba yaba mafamdagi phangba pau na haibada Chief Minister na lusingba team na New Delhi hek yaubaga Union Home Minister Amit Shah ga pung anirom sup na phaminaduna wari sanakhe unaba sida Intelligence Bureau ge Director Tapan Deka, Home Ministry ge Secretary Ajay Kumar Valla, BJP ge National Leader sing gi manungsa liba, BL Santos amasung National President JP Nada fauba yauki haire, mifam asida Home Ministry ge maikai ge, phibam amatada Manipur ge territorial integrity ka heloi haibage, aset pathajaba pirakhe. Loinana Myanmar ga tainari bangamkhai paringda atopa kilometer hompu sang bangamkhai sambal khana bage ayaba pirakre loinana laibak ani ge ngamkhai paringda kilometer taraga taruke free movement zone lehelaki babusu kakthana bahonari haina su phongdorokre aduga lanjenari basingge prefabricated yum sing sabagi mathakta sing amasung tamgi lanjenari bamyoi singge Masa gi laifamda permanent oiba yumsing su cham manana saba hounabagi thabak paikhatnaba khangalakre thabak asi pangthokpada lupa crore chamaga yangkhaidage chani phawba changani hairubada selgi damaktadi karimta waganu haibagi thajaba pirakle haire aduga mahausadagi yellow purup oina laiminaragliba singta manigi mari amugana phagadhanaba thabak paikhatnaba su khangalakhi haire loinana Manipur miyamna akanba demand tawriba State aside NRC chana hanabagi wafam dasu yaning bagi ingit pirakhibaga loinana mapandagi logi wangmada sangsilagliba mitop sing masak khangdoktuna takthokna bagi thabak laukhatpasu haure hairakhi haire khongsat aside yaukhiba singde Speaker TS Saitavrata Minister Singda TS Bisojit Y Khemsan Govindas Konthokjam L Susindro TS Basanta Kumar Dr. Sapam Ranjan amasung Ais Dingone